ngasi thasigi ahanba nongmaijingni panjaribagi maram thoram leptana tabiribasing sangai quizta saruk yabiribasingna hena khangbiramlagani madudi laisangthem business sponsor toba prize phanglagadaba october thagi lucky winner adu ngasi laukthoksagadoribani mikup kharagi matungda lucky winner kanana oire haiba sungsoi soidana khanglagani khangminadringai mangoinana thoram tabiramlibasing sangai quiz ki samga kunthamathoi suba tangka kaloinana taramna oksage ahanbasi mamangi tangkakta hangjakiba wahangsing ningsingminaraga paukhum haizaraba matung kana kanana asumba paukhum thabirakhi haiba khangminaraga tangkaksigi wahang hangjaraga lucky winner kanana oire haibadu laukthokjarake aduna mamangi tangkak sangai quiz samga kunthra subada hangjakiba wahangsing mathang mathang amutang ningsingjage ahan boina hangjakiba wahang adudi kwak tanba natraga kwak jatra yaugadaba numit kharani watlingai kwak mayamgi machinjak mafam amada thadoi kwakki machinjak thabagi thabak asi kanana tawrambage kwak talaba matung kummaduda thoklagadaba salangi apaphata khudam karamna khangnabage wahangsigi paukhum thamjarake kwak machinjak thabagi thabak asi sana konungi manung serapna tawrami kwaksing adu kadomda hana pairaga maikai kadomda paikhibage haibagi matung inna kummaduda thoklagadaba salangi apaphatagi khudam khangnarami masina ahanba wahang amasung paukhum aduni ani supoina hangjakiba wahang aduna Asia gi fourth largest economy karamba country na oiribage World Trade Organization na develop amasung developing countries sing khaidokpagi definition leibra karamna khaidokpage wahang asigi paukhumsu haijarake Asia gi fourth largest economy South Korea na oiri World Trade Organization gi matung ina develop amasung developing country karamna khaidokani haibagi definition leite masi member countries sing na makhoi masana develop amasung developing country oire haina laukthoksagadabani toigumbasung hairiba country asigi warep asi atopa member country singna challenge tawbu yai masina ani subu wahang oina hangjakiba wahang amasung paukhum aduni adude hojik kana kana paukhum thabirakhi haibadu amuk yengminarasi punna aikhoigi khutta miyo yangkhaina paukhum thabirakhi miyo sing adugi marakta wahang animaki paukhum hek aikhoina pamjaba sisumna thabirakhiba miyogi masing ase suki matik yamna yamde ataygi yengnabada na ahanbasi wahang animaki paukhum sumna thabirakhiba miyoising adu hana panjarake ahanbasi ahanboina saruk yabirakpa marupsingi maraktagi amani Khaidem Hemochandra Singh haina ibirai leifamna haubam marak kaisam laikai dagini hauji kendra bidyalaya lampen patta tamliba mahairoini mathangda maitan kesengbam Bhupen Elias Meira Kuman Tolen kun kasar dagini mathangda Sagolban Tera dagi Somendra Oinam Sagolban Khamnam Lerak Azmala amasung Rosni aduga aroibada Kaksing Turel Wangma Ningthau Pareng dagi Ganguli Moirangthem hairiba sing asina ahanba amasung anisuba wahang animaki paukhum sumna thabirakhiba miyoising aduni mathangsi ahanba wahangi paukhum tamak sumna thabirakhiba miyoising thamjarake kairau bitra makha lokrakpam lekai dagi lokrakpam subol haubam marak kaisam lekai dagi Khaidem Ras Lakshmi Devi amasung Khaidem Vidya Lakshmi Devi hairiba miyoising asina ahanba wahangi paukhum tamak sumna thabirakhiba miyoising aduni anisuba wahangi paukhum tamak sumna thabirakhiba miyoising thamjarake Sagolban Moirang Hanuba makha lekai dagi JNB Khumbong de tamlibi Lakshmi Khoirom TJ Higher Secondary School Imphal da tamlibi Ningthaujam Marsika Don Bosco High School Phayeng da tamlibi Ningthaujam Eliza Devi Phayeng Kharang Khunau dagi Ningthaujam Ingosa Sakpa Pasoi Part 4 Lai Haraubung Manak dagi Hizam Azem Singh Pasoi dagi Daniel Tinungai Awang lekai dagi Hidang Mayum Devdas Sharma Kautru Khulen Mamang lekai dagi Phullight Ningthaujam Ngairangbom Awang Maning lekai Imphal West dagi Konthaujam Somarendro Singh Loitang Khunau Maning lekai dagi Maibam Yohenba Maitai Kairau Bitra makha lekai dagi Taurem Yaifabi amasung Taurem Yaipaba Ningom Thongjau dagi Waikhum Rajen Singjame Wangma Khetri lekai Mongkhang Lambi Imphal East dagi Nongmai Khapam Tejendro Singh Friendship Educational Academy Khurai da tamlibi Lansen Bisanu Angom Jambam Texam Mamang lekai dagi Sonali Thongram Herok Bazar dagi Ilangbam Santos Irengban Mayai lekai dagi Melody Sanjam Kerak Tomal Makhong dagi Roman Maitai Kerak Mayai lekai dagi Thongram Nongponganba amasung Projendro Maitai Kongbasanam lekai dagi Langgoljam Nanau Leitong dagi Akoijam Brojen Hiyangthang Mamang lekai dagi Moirangthem Nitish Kumar amadi Moirangthem Sonika Devi Lari Yengbam lekai dagi Mangi Yumkham Singamakha Maisnam lekai dagi M Buddha Singh Sagolban Tera Tongbram lekai dagi Anita Konsam KP School dagi Phizam Sara amasung Loibi Kontha Khaba makha lekai dagi Thaudam Imosau Singh amasung aroibada Paurabi Pukri Mapal dagi Nauksa Laikuram
हाइरिबसिंग असिना अनिसुबो वहांगी पाउखुम तमक सुमना थाबिरखिबा मियोइसिंग अदुने पाउखुम थाबिरक्तुना संगाई क्विजता लेप्टना सरुक याबिबा अमदि थौरमसिबु मपुंग फाहनबदा असौब थौदांग लौबिरिबा खुदिंगमक संगाई क्विज की माइकेदगी थागतपा फोंदोकसरी तौबिमल खंगबा उच्चरी मथंगसिदि तंककसिगी हाइबदि संगाई क्विज 953 सुबगी वहांसिंग मथंग मथंग थमजरके अहानबो वहांगदा थागी लैमाइदा खोंथांग येहनबा याद्रिबा करिगिनो वहांग असे अमुकन हाइजगे थागी लैमाइदा खोंथांग येहनबा याद्रिबा करिगिनो अनिसुबो वहांगदा पिबा साकौबा करमना हुदोखिबगे मसी करम्बा मतमदगी निंगोल साकौबा ओनखिबगे वहांग असी अमुकन हाइजगे पिबा साकौबा करमना हुदोखिबगे मसी करम्बा मतमदगी निंगोल साकौबा ओनखिबगे हंजरिबा वहांग सिंग असिग पाउखुम लाकलिबा नवेम्बर की तांग 9 फावबगी मनुंगदा अखोइदे यौहनबिरउ अदोमगी पाउखुम सिंग तोंगान तोंगानबा मवोंगदा अखोइगी खुत्ता यौहनबिरकपा याय अदोमना पोस्टकार्ड की खुथांगदा पाउखुम से इरगा अखोइदा थाबिरके हायरगना अखोइगी पोस्टल एड्रेस थमजरके मदुदे टुडे स्टेशन डायरेक्टर ऑल इंडिया रेडियो पैलेस कंपाउंड इम्फाल 795001 मसिना पोस्टल एड्रेस ने अदुगा अदोमगी पाउखुम अदु खुदक्ता अखोइदे यौहनबिरकनबगी पांबैसिंगी मनुंगदना ईमेल अमसुंग फेसबुक की खुथांगदा इनबॉक्स तौबिरकपा अनि असिने अदुना ईमेल ओइना थाबिरके हायरगना अखोइगी ईमेल आईडी sangaikwiz@gmail.com हाइरिबसिदा मेल तौबिरउ अदुगा इनबॉक्स तौबिरके हायरगना अखोइगी फेसबुक पेज ऑल इंडिया रेडियो हाइरिबसिदा इनबॉक्स तौबिरकपा यागनी अदुगा हाइरिब थौरमसी अखोइगी यूट्यूब चैनल AIR इम्फाल हाइरिबसिदसु सुंसुइ सोइदना ताबा फंगबिगनी अदुदी हौजिक लेप्तना पाउखुम थाबिरक्तुना सरुक याबिरिबसिंगना ख्वाइदगी खौरांगना ngairiba मिकुप अदु हौजिक खुदोल तमजरकलगे ममांग थागी संगाई क्विज की तांककसिंगदा तांकक खुदिंगमक लेप्तना सरुक याबा अमदी तांकक अमदा वहांग अमदगी तादना पाउखुम चुम्बा मियोइसिंगी मरक्ता लोटरी ओचरगा खंजबा ममांग थागी लकी विनर अदु हाइजरकलगे हाइरिबा मिसक असिना लेलोंग सजिंग माइरेन खोंगदा लेबा लैसांगथेम विजन कार्पेंट्री वर्क्स की प्रोपाइटर लैसांगथेम विजन स्पॉन्सर तौबा प्राइज फंगदौरिबनी लैसांगथेम विजन स्पॉन्सर तौबा प्राइज फंगलगदबा मियोइ अदु अखोइना लोटरी ओचदुना खंजरे हंतकी लकी विनर असि ममांग मानदना मियोइ अनि खक खंजरे मरमदे हाइरिबा मियोइ अनि असिना अखोइगी संगाई क्विजता सरुक हेक यारकपा हौबदगी मखोइ अनिगी पाउखुमसी पुन्ना पुन्ना अदुमक थारकपनिना लकी विनर कनाबु ओहेनगदगे हाइबदा अखोइदा यामना सममनबा अदुगिसु मथक्ता नुंगाइतबा अमा फौजबना मरम ओइरगा हाइरिबा मियोइ अनि असिमक ममांग था हाइबदी अक्टोबर थागी लकी विनर ओइना खंजबनी मियोइ अनि अदुदी अतै कनासु नते सगोलबन खमनाम लेरक्तगी अजमला अमसुंग रोशनी कांग्रेचुलेशंस अजमला अमसुंग रोशनी असमलाग रोशनीगा इसा इसागी सक्ताक्से अममम पाइबिरक्तुना आकाशवाणी इम्फाल की ऑफिस ता लाकपिरगा बिजनेस स्पॉन्सर तोबो प्राइस असि लौबिरनबा हाइजरी मसिगे लोइनना ngasiगे दे संगाई क्विज ताबिरम लिबसिंग अमुकहना खुरुमजरी थागतजरी